MLA humpunangam kai kaidana assembly the warab logodabani India government miyam ihul khang na thabak torok trabadi Manipur tokai tanaba house no warab logodabani haina UCM na kan wafam thamlakti August tara mga nagsila pagkaloy din na paam na batudok sing tok na balamdam masing mapang kayada operation sa taduna akan basak ngaksel gitabak sing left na locally Kaising wai simere mihat ki mayok tengah si tangkul gitongan-tongan baluk kaya na sindra wakan infam sa kakre mong nipon-nipan manungda mihat pasing panaba laingak da diman tauri Lamdam masig lawmi masung entrepreneurs sing na masana masabot tawag pinsa ng state ki economy da mating pang na bahona bada sel tung awawa kaya mayong nari haina agriculture director na haini Amasung mga suba pineapple fair nga sinigit hayong village na hokre festivals da laingak naming sang dabada mapamasig niyam na nungnang ba pongdorbi Mayam akram sari adom ni empiri bas impact news ni ai ke thoksom hause pungsa se phawgi mariba paw sing yam na pisari Manipur legislative assembly ke akhana ba mipama matha sigi taratrukta phamga dori basida MLA humpuna amatoina Manipur ngam khai kahendana ba wareb logodabani wareb adugi matungina India na Manipur miyam ihul khangna thabak tarok trabadi house na India dagi Manipur tokhai tazaragani habi wareb su logodabani haina United Committee Manipur ge secretary general kuraizam athobana kanam qafam thamlakti Indo Naga Framework Agreement ki warosin purakpa matam da Manipur da Article 371 Clause A sana handuna pun bagi saktam da sing narag leba sig mayokta ngasi pisum thong da leba singa imoinu kaithel da pangtok ke wakan infam da wapamasi USM ngilusing basina phangdok bani pesung kaithel phambi sing amadi salai apun manupi lamjeng lupta sindona sathakiba wakan infam da wangang landana kuraizam athobana haikibada Indo Naga Framework ki warosin athubada laklakani haipi paw leire Warosin lakpo matamda Manipur ngam khai manung da tongan ba administration yauna makalamatagi arrangement tawba yaroi Manipur miyang mayok thabak torok labadi sapsana thengnagani manamaduna thasi tara torok ta phangba ba assembly mi famda Manipur ngam khai kaidana ba MLA humpuna ama toina warep lobiu kariguba miyang mayok ta lerak labadi kumjale singini amagi jun tarani pani thodok adudagi saruk sama hen ba ihu sangsin gani haina kan wafam tamke Tongda wakan infam da saruk yaki basina Manipur ngam khai kai biaroi India government kang naiba thausil sathaba lepo long lep Manipur to gairabadi India de tokai ta kani haiba penda bagi kholau kaya lauke India government na nation I am ga chathari badung loba Naga peace accord sigi waroi lakpa matamda Manipur gi territory gi manungda kariguma makhalamati arrangement administration da oisunu any kind of policy Manipur manungda yawo sunga yaro lakadoriba August ki tang tara taruk ta phamgadoriba adugum laba assembly session na sida Manipur gi representative humpuna wareb lobu matamda karigumba nation I am amadin India government ani gi marakta sanagadoriba loselakadoriba wareb asigi poloya sida Manipur gi interest manungda changjalakna Manipur gi boundary manungda wareb loruk pataragade ngasigi house na member humpuna Warep akan warep logi gada bani hai warep adu di kaino Indiana Manipur miyam gi ihul khana karigumba policy lokthok ta taraga di Manipur gi assembly gi house na akhoi India da gi to khaina tajaraga ni hai bo warep se assembly gi house na logo da bani hujik lai ba akhoi gi miur humpu asida da chap chaba June 19 da thoki ba thogdo do madu gi saruk chan na hena chauba paratam bi Nakala marabda Nagara Framework Agreement inaduna NSN IM perhana bohana bada Manipur da Article 371 Clause A san han bayaroi haidun ngasi su makata na mafam kaya da wakan infam pangthok le palel da laiba tongan ba organization kaya na sintra ngasi palel kaithel da wakan infam sathaki wakan infam adu kaithel phawd na saliba impal more lambi tangkai thengjin duna sathaki bani wakan infam sathari gi manung da palel kaithel da potchai mati yona khide dukan sing hangna khide lambi da Gari satu kasen tau basui tingke wakan infam loy singaduna miamda lenga ke pirep khanghalu aikoi step citizen natti we demand equal constitutional protection haina thaba placard sing sizinaki Thobal Bazar dasu emsu Thobal District Committee UPF Thobal District Committee
IFA Manipur amadi thawal kaitel apun ballup na sindra wakani phamadu sathaki wakani phamadu da saruk yaki ba United People's Manipur gi President W second na India government and nation I mani gi marakta waroisin purakda taramna oi adubu waroisina sina Manipur gi ngamkhai amdi saktam da kahel laglabadi state na sigi miyam na set pa phire ba magaloidena thengnagani haidi Manipur Yapan Masaktam Framework Agreement Kahen Bayaroi, Nagaland the Sanaba Article 371 Clause A, Manipur Sana Bayaroi, Border Pillar Watok Loisilo, Madi MU Watok Loisindra Mahirwi Singi Punsikan Lohidrangasi, Pasoi Unique Kong, Kaitel Tong London Wakan Infam Pangtokre, Wakan Infamada, Patsoy Madi, Yuri Bangi Miam Saruyaki. Manipur University ki Vice Chancellor Professor AP Pandey mafam lokto college singi semester exam haido haina Oriental College ki mahiro singa wakan infam famkre wakan infam madida saruk yakiba College Students Union ki Secretary General e abung na karigumba lengang na semester examination ki result thenglabada August ki ani phawgi manungda haidok lagani haina thajaba pikiba ngaktrabadi Manipur ki mahiro lupam ni mayam galoina na Kongjang Sangsilagani Hari, Manamasin Manipur Lagana, Tuba Matamda, examination result say Haidok Pangam, Nabagita Mangietun Leriba, Manipur University ki VC Professor Epipandi, Kutakta, Mapam Lokto, Haina, Pondoki. Agitation Changsili bus Hatra Singbu, anti national and Ubiduna, Sasan Pu, Dona Pubiba, Masi, Aquay Hatra Sing Yang Bangamde, Hozil Zi Oriba Manipur University, BC Epi Pande, as he Loktok Trabadi Amadi, Haidokana Leriba semester Singi Examasi, Haidok, Tabataragadi, Aquay Oriental College na, Akan Mamong the agitation Kiatan Sanabasam Sabalojare. Manipur University ki Vice Chancellor Professor AP Pandey ki matakta inquiry sathanaba sangkiba fact finding committee FFCD yoriba UGCM sung MSRD ki member ani asi loktoktona independent oiba retired BC na singba mioi hapa wafam asina thabak to onthoroktona sumba inquiry Sathaba Horoglabadi MU community the Sangsilal by Yahos inquiry Matam Lodi Pawadi, Kongjang Hantopa Yabik Pim the Lady Haina, Manipur University community by Kaitigi, Narang Manipurgis Minister Ga, Manipur University community ga, Unarabamatong the Pondoki Lady Haina, Western All Clubs Organization is Zerola Manahiri, Zerola Sina Makataradona, Manipur Legana, Manipur University, Wato Asi Tamoy saying the Honaba Wale, Legana counter strike ama Sagalaga, Yahosibu, Lan, Honorabra Haibagi, sing the Busu Lady Heidi, Manamasina. Lenga sin atu matam da walosin purakna mahiro singbu mahusagom ning tinalarik tamba phangan biu hairi India gi ningkha tamba ki nemit August tramanga na lakpa ga iroine na mahusagom lal huluk kaya na nemit asibu boycott tokselak pasig mari leine na section tharang lokhat pagi thabak leptana paikhalakle ngase Imphal West ki SP Jogesh Chandra Haubizam gi bieng makha da Imphal West commando unit ki OC PSO bana lusing dona ayuk angan ba pung mari makhairam taba du aidi gi school janmastan da chi huma ki thabak sathaki Napi Nupa Nami Sohum Lom verification Tauki Kalina Nan Manipuri Yauna Saktak saying Tina Paita Nipan Makata verification the police station the Puki Makatana Yaskolia Koba the Labor to Antongan from Sing the Labor Yum Sing the Sang Sangdona Tibo Humakitavak Sataki Lonina and Falgitongan Tongan from Sing the Makatana Tibo Humakitavak Sataki Hari. Lagliba khogi 15 August ka mari lenana adagi kauriba ban general strike mari lenana any unwanted elements sina thoning da thodoma bok thok tanaba akoi masigi damakta section thorang lokhut ta boina akoi dum tawjabani mapandagi laga nan local sing mafam sidai laidiba sing asijo kanana karamba lamdagi no kari da leibino kari dawribano hablusu akoi munna changnaina verification tawjari unwanted any bailout no singba aduga han underground yoramba sing aduga topa lamdagi laga mafam sida maram leitana leisalamba asingba kaya amasu akoina Imphal West District Police na district asigi akoi bida leiba mafam singda leptana changnaina cordon and search operation akoi chathari Nakalabaramda Independence Day gi mangoina na Mahabali Kabui Khulgi akoi bida leiba mafam sing amadi Imphal Torel Torban da leiba Mongsong Sing Sangtokre Toramasi police amadi misam miyam ga phaba mari thambatan na akoi bigi pibam lu nana thamna bigi pandam da Imphal District Police na Mahabali Kabui Youth Club ka kusam na pangthokpani IMC 1 number 19 ge corporator amadi social worker S Bikramjit ki teng bangalone na ngase yuktagi hongna sathakiba sit pasem ki thabak aduda saru yakiba Imphal District Police ki additional SP operation M Kumar Sina makata na miyanga police ka
mari naksinanaba tongan mafam singda miyang olene thabak thorom kaya paikhan sem sari haiki nakalamamda mahabali kabui youth club ki president haikibda asiguma thabak paikhalakpa asina Imphal East Police pu thakatpa phongtorakli amasung mahabali umang asi nomonogi mangsalakpa sida mari leinaba singna miyeng sangbina masu mari leinaba sing puning singsilakli मोसलकपा तथुक तसिंदे याना फरक तारकपा ओइबा मसी पुलगा खोइ सोशल सर्विस अमा खोइ ngasi organize तौबनी लाकदोरिबा इंडिपेंडेंस डे गा मरी अलैनना सैनिटाइज तौबसु ओइबा अदुगा लमदा मजिबु लूना नाना थमनबगी मरम ओइरकांदा महाबली की मनुंगदा लैरिबा जंगल की सरुख खरा जो खोइ जंगल कटिंग तौजे मसी ममांगदसु खुदोंग थिबा पामदब थौदो कया अमा थोखरबनी लोनना खोइ सिविल अमसु पुलिस की मरकता अफबा मरी थमनबगी दमकता सिंजबा अदुगुंबा प्रोग्राम अमनी मसीना सोशल वर्क तौरिसे असिना आहान बनी हाइब तारे सराउंडिंग पैलेस कंपाउंड लेबीबा इमा इवेंट इसिना मरों पांग पुनमकी मफमदसु अइन अपील म तौजरी महाबली लंबी सिदा फट्ट हौदी मयाम से असिदा हुंदोपीगनु हाइना मियामगी मफमदा फोंजोक्सरी Kanglaipak Communist Party Military Council Progressive na Kanglaipak ningtaba nimit August 13 bu yegnaba India government na yosindona thamlaga makhoigi khumdra ni thoi suba Indian Independence Day bu Kanglaipak Manipur gi leimai da pangthok kadariba se boycott tore haina phongdorli lawlo basin thadrok baserol na makha taraduna kai khangtaba yengnaba loilam India laingak amadi makhoigi khuya da leiriba state asigi laingak anina sin langdona August 15 da pangthok kadariba tharap asibu miyam na sogot pigano lenena saru yabi gano hairakli serol asina India si miyamgi mihut na laingak sarabsu colonial gi oiba laingak salai balai kamani colonial system asik mayokta makhal makha kaya gi iho lanjang horakli amadi lanthengnari masig manungda Kanglaipak Manipur ase sumarom dom laingak sanabagi damak Indo Kanglai armed and geopolitical confrontation thole balamdam amani puari horokpham khenabata natana India gi matakta ning tambata le balai amani haipase Kanglai sa singna mapung phana wakhal khantaduna ning tambagi apun iho sangsin minara se haina makha tari Kaising West Simare mihat ki mayaptang asi tangkhul gi tongan baluk kaya na sindra wakan infam sathakre banbe abadi Ukrul district ki Tainam village ki Kaising West Simare sahi kuntrataret surbami yasi pung kunmari security na ngak sendona CCTV camera Kiliba Manipur State Assembly Complex gate ki mayok na badalay ba Lila Singh Khonang High School ki sekpal manakta ngarang namidang mihat chi na halag hutok lamani singminong dalay ba tangkol Baptist Church mamang da pangki ba wakan infam da saru yaki ba tangkol katamnaw long Imphal KKLI spokesperson Racing AC na hai Kaising West Simare hoji thangmi pan sinam lai kai da leiduna TRI singmainong da thabak tawtuna leiba mi oini mahagara numidang ensang leiba mahak rain tiki thokhi bitagi numidang pung nipan makhairam tabada police na patrolling satpada sirga leina mathengara khibani asibagi makok kairam batan natana manak to I taiba saktum amasu tarami haina police na phongdora ki hairi Mahana makha taradona mihar asida senaba mio sing phadri ba phawa si ba haksang laukhiroi Manipur lenga na pung ni phuni pani manungda mihar pasing phagdabani talibadi mana se lenga na pitragadi sing amasung tam animakta kan mamakal gi khongjang kaya sang singani haiki nakal amaramda Kaising West Simare gi asib haksang hoji rims ki mokta lady Ikoina 48 hours madam bigni Government of Manipur na book taubi deba justice bureau bidradi ikoina henna joba education type of education taugrani moreover organization mayam chingda leiriba atopda leiriba tamda leiriba organization effect or these NGOs mayam munab tauraga koi ajoba movement amasi lakrani Manipur Small Farmers Agri Business Consortium hamadi Agriculture Department Sindran Lamda basi tongan sector da thabak tori balo mi so entrepreneurs sing oiba khanani ni tarama classic hotel da pangthokre stakeholders interface with bankers haiba hiram da pangthokhe ba nomai oiba thoram asigi matang da Agriculture Department ki Director PS Rajendra na haiki bada Manipur da leriba lomi so entrepreneurs sing masana masabu thabak piduna state ke economy da kana ba pina ba thabak tawbada sel thong awa kaya mayong nari asigo ba kudong sa ba si bank singa tanadana mateng pina ba pandam da kanani na ba information pangtokpani mamang da lomi stakeholders singa apaba pani thambagi sang yam namely adubu hojikti bank singa su senthang kaya pitha ba haure masina lomi madi stakeholders singa no mangal ama piduna potok marang kaina potok tuna state asigi sel tongi pipam da sauna mating piba gamlagari haike kanani na ba information da tongan ba bank singi mihut lomi amadi stakeholders singa saruyaki Manipur da lariba entrepreneurs mayam aduga maroina
small and margin farmer mayam sina tori but thabak activity mayam side da koina support obina si financial support pibina ba si khara wat pa gi maram moidana koina koi huji si mayam ne khangnari baduni sir tonga tonga makhal gi line department mayam sin paikha leba activity mayam si lomi gi welfare gi damakta si koi gi manipur lomi sing si di lomi masa hai batai paisa ji am wa ba aduga even low si sangam ma u da ho mi ngon gi atopa land owners ti wai ra ga to ba dum lomi ma to oi banina ngasi si loina maksi bank ki kangbu si kaurji aduga koi mayam si interact tawrsi adun moina to pi ba ba advantage pudong saw mayam si facility mayam si bank side gi koi ji khanna kanda lomi sing si manipur gi lomi sing promote tawse na koi maruina masing mi si mikhal ji pangthok sabani Yanglam wagwai sapalambi gi usiwa yoram daida pipam sawda horaga leirang khiba kalphat adu mari lena basingna samjin khre thasi gi hokhiba august tarita impact news na kalphat hobade ki satak kasinda apan bo ori haina pawdam khiba dagi nongalaga maya imphal ac gi mla su ori ba manipur state assembly gi deputy speaker ke robindro na mari lena ba mi tharak to na sema horong khibani hari ngasi impact news na mafam atu sangsilubada kalphat adu sema loiram khi marang na pada leirama miyam na impact news amte deputy speaker bu thagat pa phongdorkhi miyam aduna mayai lambi asi nongmada mi amadi gari kaya marang kaina satpana lambi asi matam asiga sanadre athuba matamda lambi asi laingak ta pakthok haningbagi apambasu phongdorkhi कारबार से सेमदना लेरंबदो अखोगी इम्पैक्ट आंगांग सिंग लाक्तना सेमबी हाकिबा हाइबा नुमितुदगी अखोई लोकल एरिया की MLA अखोई रोइचा रोबिंद्रो ना सेमबीदुना असि फजना सेमबी बजिदैदा अखोई नुंगाइबा फोंदोकजरी अदुगा एगी इचा रोबिंद्रो बुसु अदि इम्पैक्ट टीवी की आंगांग जिंग बुसु आइना थागतपा फोंदोकजरी Impal iski mapamamada sahi nauri binipi masa mabu izat manghan biki haiba thaudokta senaba haikruzam sitaranjan kauba Indian Army te thabak tawba mioi ama boxo eki makhada FIR tawkhrabaso Women Police Station Impal isna phabidre haini Youth Forum for Protection of Human Rights na phongdorli forum asina thadrok pasero lamagi matungina thaudok thokliba namit tarahomdoi ni surapasu phadna wang paung sathabagi thabak amata tawdri hairi victim oiri binipi masa adu imungda customary law gi matungina nampuda waroisin purak thabo honari habi pausu phangle manamaduna Chief Minister Manipur Commission for Protection of Child Rights amsung Manipur State Commission for Women na kutthangjin bituna senar ba miyo edu phana yathang PBU haina pausilakli ngarang ayu pung tarerom taba matamda thobal gi SPS Gautam IPS ki mi makhada additional SP Operation Sasidananda soibam amdi OC Inspector and Sadananda Lusingba thobal commando gi team amana gari huran me sena ba mi ahum lelong bazar manaka leba alia lamkhai ki phare hairi phara mi sing atudi lilong awang laikai gi MD Y Mohsin Sahi Kun apokpa M Y Nur Zaman lilong awang laikai digi M Nawaz Sahi Kun apokpa Abdul Salam amade lilong haribi awang laikai digi Zabir Khan Sahi Kun apokpa MD Abdul Ghaffar ni hari makoi digi registration number MN02C 0109 oiba Maruti Alto ama phagat phangle hari loina makoi humda wang pong sathabada gari huran da senam lilong haribi makhale kai digi MD Sabir Ahmad Elias Thero Sahi Kuntramang apokpa lekhidraba MD Samiruddin phagat pangamle mahaki yumdagi registration number MN02Z 3401 oiba Honda Dio masu phagale hairi matang source the break blouse ke break matungda Editors Guild Manipur pati Socio-Economic and Environment Development Society na sindana sangai telgi mangra sing maida agar upambi sara sing thaki bagi pau madi Manipur musu malangi tongan ba I pau sing pudna laksake impact news puming tanun lebio mayam mukar talam no sari bulletin se makata pa pau mayam da pijari Forest and Environment Department ki ming makada ngasi Editors Guild Manipur pati Socio-Economic and Environment Development Society sits na sindana sangai tel leba mangra sing maida Minister Sangkumar ga lusingduna agar upam bisara sing thakre Manipur leriba tongan district sing da leriba ahang mafam sing da agar pambi sing thadana koi be pham phagar hanna ba kaloina upam sing asi mapung mari phara batungda sadmel ogi phipam phagar hanna ba gi wakalonta Manipur lega na sangsilat pa khongthang ga bari lena u thapi tharmadu pangthokibani plant for your future haiba moto si da yumpham oidana pangthokib thoram aduga mari lena Minister Sangkumar na u thaba khak natana u sing adu mapung mari phana ba sena bi bai ba su yam maroi haiki ba galena department ki mai ke diga su u pambi sing asi hinghanna ba hona ba ya ba hona gani haiki ngase ki thoram da Manipur Tourism Corporation Limited ke chairman Sapam Ranjan
Sapam Ranjana environment fakat hanbagi matakta laiba phajaba mafam sing khangdoktuna tourism sports sing sangat bagi wakalon su lainga kas dalai haiki editors guild Manipur ki president Khogendra Khomdram nasu akoi bi film fakat hanan bahai basi koi pumna maki thodang ni hai bagi wakalon da laiba ahang mafam sing amadi kokthok kraba sing mai sing da upami sing thabi khongthang se paikhat pohorok pani haiki Haiba agar plantation nasi 6 to 7 years 8 years manungda pambi mada par 30,000 to 1 lakhs ada kayungba success or mai pa kanda lakun bahut mai phangba sum plan makhalami thari ganja tharamba popi tharamba mayam si haidala kanda sumba tung koina imhai su ngakpa plan se koi thaba koi editors guild ki mayam se koi punna thamina bani atopa country sing na agar si extractor ko moni logi ha bagi lagi ha agreement di koi la sangai festival da MOU ma sign tawna khare adugi scheme dui makha do si thaba si horok tourism aspect so akoi sigi jaga ji adum yeng bu so koi khoi pum yeng mina ba kan so sigi surroundings yam phajabani na sigi so potential sum akoi kari kari legi edu explore tawna na beda makta koi adum hona jage na je hoji u thabi program khatana te akoi se mathang lak tori si mayam gi santhok lambi ju oiba ya ba adi pura makta kana han ba solar pa ama sa uri ba mangi thian sa solar pa ama ya mathu matam na madu gi tharang dore madu so solar park to so hawrani ngoro ina ngasi mapung ina u thari ba ko tabak sida Uchar sing se koi department of forest na pibi bani program ase maru ina director of environment na ade koi sits ne EGM ne punna charmin sinmin raga pangthok bani Progressive Farmer Society Thayong na sendra ni mitara ni sum na sathakada ba manga suba paine fal fair nga siti lamai ken ring manung sanna Thayong village da haukhre landam asida phangba kiu variety ki hom bo promote tawna baloina na Thayong da leriba ki hom farmer sing sel senmilon fagat hanna bagi pandam da festival asi pangthokpani tharmadu ko mari laina na pineapple fair asibu sponsor toriba mongjam poire han bana phongdokhibda Thayong khulasi lamdam asida puthokpa kiu variety ki hom puthokpada maming leiba mafam oirabasu lainga ki mai ki mating phangdabana khara manung hanjinba khul oibana ki hom thariba lomi singda ninghanna ba amadi matam kaya dagi bayong na don lakli atoba hom kaya da pangthokpa ki hom mari laina ba pangthokpa festival singda lainga ki mai ki dagi akhana ba ming sanglaga mai ki asongkina lainga na ming sangdana leiba sida poire hen bana nungang ba phongdokhi tharmadu ko mari laina na morning bell gi sub editor laimeyum basantana haikibda Thayong the pangtoliba pineapple fair si sahi khodik asum asum bhantarak pa si maike asum na leriba lomi singi oina ninghan na ba thawong amani ki hom thariba lomi singi sanmelon phagan na ba loina na pongning thokan ba hojik leriba lainga asina paikal level scheme project singi mating lawna bohona se baki maike tike suangam ba mating pangsage haina basantana phongdokhi Thayong kulda khundariba kom phoruki nat ki oiba zakoi saina ngasi tharong gi ba pungoi ba saruk oike pineapple fair asi thasi ki kun phawba pangthokani hairi bang ta phangdabna maram boirkanda ato topa mafam sing sum hena phajakiba hena popular oigiba ekhoi gi sina sum changji sum handhaoba hojik se hena festival si lei hairkanda khoi gi public si lakpai chang ji walakpa thayong gi sinau singna hena phajana semningiba aston phajahaniba platform phajahaniba aduga galleries de semningiba khuding maktu madugi asangba expenditure do ai puthokserage tarik kundagi temu hena sangtok si pendi haibadu mayam thambiranu marang kairaba lamdam amada ngasi ekhoi laire karina ban blockade na akhoi na haijadabana akhoi na pangjabana akhoi gi ranti tawiriba lusing pasing government sing political will power yaudabana akhoi ngasi laire ne hype si kong na nabgi makta ngasi sinbiriba progressive farmer society Thayong na achopu dedication commitment galona thabak tawina batai project sem batai proposals nu phangna bona bada aduga madu tanana bona bada project saba hibiram da bi technical know how leibiram da bi madugi support to di khoi mem chielaga tawjage bang ta phangdabna maram boirkanda ato Agricultural Technology Management Agency Atma Thawal na sindana sustainable livelihood through integrated farming system haiba team da nongmui goiba district kisan mela mangasi Thawal mela ground pangthok re haina agency asigi project director gi serol amana phongtorokli farmer sama yankairom ta mela tu saru yaki haina serol sida makhatari Indian Army ki ahum super corps intelligence and surveillance unit CISU na
khut chalaba matungda mari makong khangandana mari mihat china hatpi khraba mioi manga kya suba while putho haidna wa kan pam satakre mifam ase CISU team asina tonga tonga na fam dagi phadona pukhraga mifam manang khanghan khidraba GGTSor Allied Gypsy T Satis 2000 Prem RK Ranel amasung Pizam Naubi ki mihat ki mayokta sangkhiba JSC amasung Slimpal amasung Sluko hariba lupsing asina sindana kha nauram nekai pisula pakabani kawa nauram nekai da pangthokebani Panbayai Ainer Tingkraba Lalolo PL Assistant Publicity Secretary Waina Thau Puramba Gypsy Hokiba Income Dalasini Taramatoiki August Ranipan Masakang the Basingna Dimapur the Padana Pokra Kansi Power Mani Makong Kangandana Lady Bani Lodena Karbi Anglong Ashamgi Lake Lakizan area da Labor Mong Song Abati Patapum Tarabak Sang with a Pankiba Pizam Naubi RK Ranela Basung TS Prem Busu Haribe Unit Asina Income Dalasini Taragi March Tarada Dimapur ki phara matung army ki mass room nakal da otpanai ba kaya chataduna hat kipni haiba asime ek sen khambangam kibani ngasi ki mifamadu da gypsy amasung satis ka si bhaksang sinagatabani makoi manga ge aron ba mihat ki mari makhong chikana ba CBI natraga SIT da sinagatabani mehasang asi da sena ba unit as ki army sing serak pigatabani apaspa amadi amuba ain sing muthat katabani amasung state laingak na mihat sing asiga sum mobile puthorak na ba center da taksin katabani haiba sing asini Nakal amaramda bihar asiba awang no puno pilam jing lupna thadro pasero lamda kan mamong yaning deba phongtorokli Manipur State Somaliland Council sendra laliba August 3 da mari pagning ba thauba singi numit Patriots Day ki khodoloina mari pagning ba koireng sana koba subang kumhayama iboyai ma Somaliland sangle dot kadori ngasi sangle nasida pangthoke ba pawmi sing unaba mada Manipur State Somaliland Council ge lifetime Secretary General is Hemantana Hai Manipur gi laidiba tongan ba Somaliland kanglup singa punsinduna handak ka tarelak supoina utkadori ba kumhay asina lamdamas ki miyam na bu waklo na mani piba ngam lakani matama mada lamdamas ki ding thau masa singi barakta laiki ba soiba kaya dusu mayek segna komai asina utkani haki iramdam lamdam masida uji oiriba samesa singa se ngasi ngarang do oirakon nate matam madudagi lakunu oikrabani aduna laibak tiba thongdo kaya thokiba singdo irem dam masib kanna na bohna bada Manipur sanale paki ngamkhai asi ngak na bohna bada mang ki bani aikoi gi ngamkhai se tarai na thadok ba phatte aikoi ngamkhai asi kanna na bohna bada aikoi khudimang na thawai thara basu pamu roi da bani aikoi ngamkhai gi damak ta hinga da bani iram dam gi tong ta hinga da bani imalai pang Manipur gi seba tawba hai bese aikoi mipung khudimak praja section khudimak ta simbam tongan na pai na leiba Manipur gi miam khudimak ta aikoi iram da munung siba leiga da bani hai bese miam da appeal tokjaba sumang lilani marai pakning ba koirang sana Sumang lilagi lamda maming lerba artist kaya galot ni lilagi phambak da nauna masin tung khalak liba mami artist association gani suba foundation degi thoram ngasi pangthokre foundation degi thoram adu kyamgai haibu makong community hall pangthoki thoram asida former minister Dr. M Narana Hai apaba khunai ma sem da soba thodang loriba sumang lilagi culture sina Kunai asida pun bagi saktam sagat pangam libani haina phongdoki loinana Dr. M Narana ikiba saireng degi lila oino sanaduna miam na pam ni yeng kiba lidi siki gulab haiba lila si English film oina puthokna papa pan leba ki producer da haijerak pataki ayaba pikre haiba wapam su makhak mahagna phongdoki Tharamadi sarugam oina Mami Artist Association Director Narendra Ningomba masung association asigi artist singda association ki maikedi ki kudul kayasu tamki no mayam thore sibu sibai khudam lo sumangla siro khare hena standardized way to be sigile mayam sigi wakhadagi anova idea khar pi bida maram di culture di ke jong stagnant oi bi yaddi pun sigi siala mani madugi manung da koi tawdari bani sumangla gi sian lepun bi yaddi maramaduna modernity amasung tradition madudi phajaba satam maduda tindna chattabi yaddi. That is what Sumangla is today. Helping Hand Group SSG ki tare subuma pokkomon nga CGM holda pangthokre. We trust God and fight against
poverty hai thim na pang thoke ba pok khomon torab da tipai muk constituency ge mele Dr. Saltolian Amona recurring saving policy hai sel tung sin bagi policy amaso hotoki Instrument of Accession Manipur 11 August 1947 High Behiram the All Manipur Youth Protection Committee Amib Kona Sinduna Devet Ama Pangthokre Thoramadu Kumalan Pakta Youth Hostel Pangthokibani Ngasaki Thoramatu the Public Prosecutions Manipur former Director Ngangom Ts Kumarna Instrument of Accession Asi Matamatu British Crown Ga Manipur Langa Katona Kibani Matamatu the Manipur Sinin Kata Malibagama Oin Ledam Ki Enforcement Gi Close Yautabana Instrument of Accession Asi Housing in Katan of Indiana Sandaribasi Legal Point of Bihu the Gidi ballot oidi hai na phongdoki instrument of accession se masi legal validity leite because masi gi enforcement date jawde close jawde. Number 2 masi taunara misi matam da dominant India British ki makha da leriba India gi viceroy amaga matam du gi ningthoga taunajara mani babani madu tawre so ratify tawgadabani karam kanda India na ning tamba 15 August ki matungda India gi lebak Union India lang matanda madu ratify tawgadabadu tawdabadu madu automatically madu instructions go thun thoi haibase ai ge maje legal view ni yanagi bo yana che du yauri bo sing du matungina ako India gi praja amoina leisi sab chaba yanagi bo polo do ONC haiba ma miam da koina bot haigadra opinion logari se natre haragana Sabana film lower kanda, Yanagi was singing a doing Nakpung of India, Tado Kanda, I could get Hanagi Manipur, Madu Leshra. Manipur Lengana Higher Secondary School singing lecture Satruk Marfunipan Logo the River Tang Tagosa Yahon Buhana, when Lalo Manipur Tangta Cultural Association at Hadroposelo Lamada Pauselaki. Renault Ki Anobakar quit 2018 new Fisher Loaded Rains Nasi Manipur Leba. Give Day Motors Private Limited to loans to create Renault Canobakar quit 2018 new Fisher Loaded Rains Asi Lebaka Sigwina Hoki Bogus Amada New Delhi the loans to Krabamatung Nasi Manipuri loans to Kibani quit 2018 new Fisher Loaded Rains Asi Fisher Karadang Palabada integrated reverse parking camera rear armrest Amadi passenger convenience Kiwina rear 12B socket Yauri. Manipur government ki Health and Family Welfare Minister Alzanta Kumar na ngasi Thawal District ki taxam the Health and Wellness Center na mahang dokre center government na laibak asigi miyoy kodingmak masama uphabal lainatina laitaba miyoy amamam ohenam ki pandam da paikat pathorang Ayushman Bharat ki makhada center asi minister na hang dokibani. Coalition Against Drugs and Alcohol Kadana Tahong Kudingi Oina Putokpa Journal Health for Future Volume 1 Gi Konmato Suba issue ngasi konong mamang daleba kadag head office ta sambatoram amakaloy na pangtokre journal asida tongan wal lamda khang haidaba miyoy kaya na iba pun article tarahum do yauri journal asigi manungsa na professional doctor singna nisasi nabana aikoi gi haksang da sogalapa masung nisada laisura ba miyoy singna psychiatric problem kaya may ngrakpa masung makhoida mataw karam na laying sa tadona mahusa gi punsida abuk halakpa yagada gi haibana singbo wapong kaya masu yawi hairi. Houses Sanabki Pauda, Marangi, Ibuto Tangsing Residential Coaching Center, the housing under 13 Amadi under 15 class football training Sataribasi course Oriba, KSS Raza Singh the social worker Tongam Santi Nangasi football Yankai Amadi, Gambut Kun Mating Pankre. Toramaduka Mari Lena social worker Tongam Santi na Pongdoropi Matungina, Malayamda, Manipur Pusak Talibasi, Sana Konabamadi culture Nani, Iramasita Honas Ariba Singh the Equina Mating Pangpon Toi, Loina Mahaki Maki Yang Mating Pangani Haiki.
NBA 37 Inter-District Championship saruk yanam Imphal East District Badminton Association IEDBA da registered torbam sanori singi trial selection saliba thas gi lali tarik tara marik ayu pung tare tapa matanda wangkai ESU Indoor Hall da pangtholagani haina IEDBA gi serola mana khanghalakli akoba marol gi tamak IEDBA de gi khanglaba yagani haina serola sina makatari All India Football Federation ki mi makada FIFA MA referee madi FIFA assistant MA referee ki oiba course ba pangthokre saliba thas ki mari digi nipan phawda Kerala gi Kosi da pangthokhiba course asida Manipur ki national referee I Ravi Chandra Al Azid and Ibungo amadi El Priona referee course ta saruk yakhiba kalina national assistant referee S Kennedy Ringkahau Wasum and the Latif Ali Al Ropenam so and Anand Kumar assistant referee ki course atuda mai pang saruk yakhi Manipur State Kabaddi Championship ngarang dagi pangthokpa hokre Manipur State Kabaddi Association mi makhada oripoka somnai khai delebe youth club basketball ground da ngarang sanakhiba sub junior girls ki match samada Sai RC na YSC Naurin point yankai manga taruk tamai kiba pikhiba galina sub junior boys ki match samada WSWC Wawgai ne YSC Naurin point contractor contraum de mai kiba pikhi Ngasi sana kiba sub junior boys ki ahadba match da WSWC Wawgai na CEO Khangbo point humpu nipu da aduga sub junior girls ki ahadba match na KSWC Kompana YLC Salambo point contractor kunmapan da mai kiba pibangam kre haina Manipur State Kabaddi Association is lamana hierarchy Anisuba Yonex Sunrise State Level Badminton Tournament ki under 11 girls singles ki winner ki Gunjan Devi na oikre ngasi chathak liba badminton tournament na sige under 11 girls singles ki final da ki Gunjan Devi na KS Senlina bu point kunmatoi ohum amni kunmatoi tarani thoi da mai ti ba piram laga winner oi bangam ke tournament na sige under 13 boys doubles ki final da Deva Pratama sung Ivris ani ki Zurana Porisam di Gunasandra ani ki Zurabo point kunmatoi taratari na masung kunmatoi tarahum da mai ti ba piki ba kalona masana sig winner oi bangam ke So tarliba tournament sigi makhata na ngasi sana ki under 15 boys doubles ki ahanba semi final da Ais Rohin Kumar de case Amarjit ani ki Zurana Alex NC amasung RK Allen ani ki Zurabo point kun mathoi tarani thoi amasung kun mathoi tarada maiki pa piram laga final sang kifalo na masana sigi ani suba semi final da na Y Hamza am di Y Sudis Kumar ani ki Zurana e mangala madi Gasport ani ki Zurabo point kun mathoi taratare tarani pan kun mathoi amasung kun mathoi taramari de maiki pa piram laga final sam ngam ke Manipur Badminton Association ki mi makhala DM College campus laiba Manipur Badminton Association indoor hall da satharli pa tournament da Manipur ki tungan fam sing dik lakpan pa samni de pibza sanoi samaga marpu tarung na masana taramari de makoi makoi ki kangup sing da thoi hen tanari heng tournament se ki loisin bi thoram pangthok lagani Ribda Blackness headlines some Miamda Tamzeri. MLA Humpunang Kai number assembly the Warab Logodavani, India government of Miami, who Kang the Tabak Toroktrabati, Manipur Tokai, Tanaba House, no Warab Logodavani Haina, UCM Nakan Wafam Tamari. August Ramanga Naxil in a bomb of Todoxing Tokana, London Muslim of Kayada operations at the Nakan Bangaxa with Tabaks and Gapna locally. Kaising West Simari Mihat Mayok na si Tangkul gi tongan baluk kaya na sinrawakan ni Famsa Takre puni pan manung da Mihat pusing panaba lengak da Iman Torkli Lamdam masih lobby masuk entrepreneur sing na masa tabak visit na state ki economy da mating panaba hona bada sal tungi awa kaya mayong nari haina agriculture director na haini Amasung mga suba pineapple pier ng sidikit ayong village sa Hokre festival la sida laingang na miyang sang dabada mapam sige miyam na lungang ba pong turuni